हौजी फावगी मरु ओइबा पाउदा मापालम याव नुपिला नुमित पाक सन पांगथोखरे सेंटन अवांग नुपोलमदा थमलकलिबा मियेंगी मरु ओइबा यंगलगा मणिपुर की तुंगी तंतु लेटाबा अमगी फिरेप लहोब मटम ओइरे हाइना चीफ मिनिस्टर फोंदोखरे अमसुंग लुपा करोड़ अमा हेंबगी सना तेनोपल पुलिस न फारे खुरुमजरी हौजी फावगी मरुएबा पाउ संदोकना पिजरी नुपीलाल नुमित पाक सन पांगथोखरे मापुंग ओइबा थरम मणिपुर गवर्नमेंट सिंदना नुपीलाल मेमोरियल कॉम्प्लेक्स इम्फाल दा पांगथोखी थरम मदुदा चीफ मिनिस्टर नोंथोंबम बिरेन एग्रीकल्चर मिनिस्टर बी हंखलियाना लुसिंगदुना नुपीलाल के खोंगजंग दा सरुक याखिबा लैखेद्रवी फ्रीडम फाइटर्स सिंगी मफम दा लैसु कटुना इकाई खुमनब उतखी थरम असिदा मिनिस्टर सिंह एमएलए सिविल अमदी पुलिस की मकोक थोंबो ऑफिशियल सिंह सरुक याखी चीफ मिनिस्टर नोंथोंबम बिरेना गवर्नमेंट का वारी सानरिबा सस्पेंशन ऑफ ऑपरेशन तौनरिबा अमदी वारी सानसी याद्रिबा लालौलुब खुदिमक पुनसिन लगा इंडिया ना अवांग नुपोलमदा थमलकलिबा चाखो थरांग सिगी मरु ओइबा यंगलगा मणिपुर की तुंगी तंतु लेटाबा अमगी फिरेप लहोब मटम ओइरे मसी ओइनब होनबदा इमा इबेल सिंह असोब थौदांग लहोनिंगे इंडिया की एक्स पॉलिसी दा मणिपुर की मरु ओइबा अमदी साउथ ईस्ट एशिया की लेबाक सिंगा लेनरिबा मरी असि यंगलगा मणिपुर असि तुंगी दमक तंतु लेटाबा अमा तंगाई फदब निहाइखी मियाम की अमदी लेबाक की याइफनबा अवाबा कया मायोंग अदुना लांथेंगना खिबी थौना फबी इमा सिंह अदुबु निंगसिंगदुना इकाई खुमनबगे थरमसी पांगथोपगा लोइनना मखोइगी वाखलोल फिदम अमदी थौना ngasiगी मिरोल अखोइना निंगसिंग बाहाइबसु तंगाई फदबनी थांगै सेनमक नुपी लानगी थौदोक मणिपुर की पॉलिटिकल पुवारीदा थोइदोक हेंदोकलबा निमित अमने मखोइना थांगतलंबा अवांगबा मंगाल अदुना लमदम असिगी नुपीसिना ngasi हिरम क्या दमाई पाना संगसिन मंगमली इमुंग मानुंगे थौदो वाथोकटगी हौरगा लेबाकी सनमिलोन लेंगाकलोन नाक चनबी ngakpa sana konabada amadi hak khongang narupagi mayukta leptuna ing tapa tangdu leitaba lamdam ama ohennaba hanba leitana hotnari haukiba matam ge thodok kaya da lamdam asigi ima ibel sing na maru eba thodang kaya lawkhre haujik su lawri haujik laingak na lawdiba thodang amadi paikaleba thabak tharam kaya da aswoiba aranba yarbasu fazaba amadi kanagadaba warol amasung thauna pibiduna tangdu leitana sakhotpa lamdam ama ohenbada asobo thodang lawbiyo सिंगटम की नुंसिनबगी मरी हेना ससिल हन्नब होनरिबा असिदसु हेना साब थौदांग लोबियो पुन्न होनमिननबा मतमदा लमदम असि असुम ममाइकैदा अहों पुरक्तुना साखोरपा पुरप ngमगनि हाइखि इरिबा लमदम सिदा सही सा कयादगी थेंगनमिनदना वामिनदना होमिनदना लाअब मणिपुरी पुनमक मणिपुरी नागा ओइबेय मणिपुरी कुकी ओइबेय मणिपुरी पांगल ओइबेय मणिपुरी मुस्लिम ओइबेय पुनमक से पुनसुलकांदा अमटोइबे भोइस अमना थेंगनबा मतमदा अमटोइबे भोइस अम चटपा मतमदा पृथ्वीदा लैरिबा लैबा करिगमा फोर्स अमतना मणिपुर वा काइबा पीबा ngमगनि हेबसैदि थाजदि अखोइगी मरकता अखोइनि इसोर खोरंगबदबदि अखोइगी मरकता डिवीजन लाक्तबा अखोइगी मरकता डिवीजन पोरकनबा सानरिबा डिवाइडेड रूल सानरिबा पोट मयामसे अखोइ मसे संहनदनबा होनबा अदुना मणिपुर की सोल्यूशन युमथंग नरीबा नागालैंड की सोल्यूशन असम की सोल्यूशन अरुणाचल की सोल्यूशन पोरक मतमदा मचेत मचेत खायरगा पोरक पिगनु हाइबा वॉइस अमा इमा सिंगी मणिपुर मियाम की माइकैदगी मरी लेनब सिंग वॉइस पिहनिंगे करिगमा मणिपुर यावना सोल्यूशन अमा पोरकना होनबदा मणिपुर याव तारगदी मधु मणिपुर लेरिबा मखल खुदिमकी खुलाई पाइबा ओइगेरा पाइदबा ओइगेरा लेरिबा स्टेक होल्डर पुनमक वारी साबदुद यावरकांदा यावहल्लकांदा परमानेंट सॉल्यूशन नम नॉर्थ ईस्ट की परमानेंट सॉल्यूशन नम मणिपुर की तुंग कुइना लाइहोनबा सिनबदो अखोइ पामे
Tungda Nupilal Memorial Association amasung Nupilal and Khongjomwar Memorial Society ki apunba artist singi Nupilal drama utki. Assam ki tongan ba mafam singda Nupilal ningsing tharam paksana pangchokna ki Assam Manipuri Maira paibi apun malup na sinduna Humdraganipan Suba Nupilal ningsing namit tharam Golaga district bara patada leiba Singimari Manipur basti da pangchoki tharam aduda Bokazan Subdivision ki Assistant Commissioner A. Bemtoy Sanu, Assam Manipuri, Maira Paibi Luki President Ahong Sambam Ongbi Lili, Thawbal Ima Manipur ki Advisor M. Noren, Maira Paibi Apun Malup, Gwalaga District Committee ki President Yandrem Ongbi Modubala Devi Sarup Yaki, Lopasigi Advisor Staram Herazina, Manipur ki Matam Adu Daleramba Ima Ibel Singalo Kibat Haudok, Adubo ikai kumnabu utpa oina Nupilal ningsing tharam masi mafam hong duna Assam da Manipuri sina kundari mafam sing da leptana pangthok tuna lakle Furup khudima namasa masagi nat lol mayak sakotnaba honabagum mafam kya da kundari ba Manipuri singna su ipa ipu singna thambiramba nat amadi lol sijinnaduna yokatnaba honagadabani haike Assam ki Helakandi district Silsar ki tongan ba mafam singdasu Nupilal ki ningsing tharam pangthokna ki Isagi loan isagi jati lay na migi maron migi mama loan dubu tanga wari sab di yam tina nungai jati aduma potu di imasi na tawidi na bai isasi ju haibu etung na lokal go sing ju haibu lay ba sipsaga danta ka jo hatan da ka tesu da lay ba isinau lay bilang di haibu isagi loan isagi jati ngak pai je pai chaw ba thodang kani koi gi koi ba ngasi prithibi ji hingi ba mi phudima ai gi isagi jati isagi Wakilon isagi unity habi poch ga noina hinna ba tanya Lupa crore ama henbege sana Tenopol police na fare hiramasiga mari lenena ngasi Imphal West SP ke conference holda pangthopa paugi mifam amata Tenopol gi SP Dr S Ibom sana phongdu kibada ngara lung thilpung ani makharum tabada custom preventive force gi phangba paw amagi machung ina moreda gi Imphal tamna miyoi kharana Maruti van amada sana pugodore haibegi paw phangki khudakta Tenopol gi OC yauna mahangalu singduna Tenopol police station manakta singnaba gari sing sector ki Singnaba gari ani sector bada Maruti van number AS01DB0580 gi maning thangba thong ani da sulterna naplaga sana kilo 3 gram Satru Kuntraga Nintoy Purama Thenaki, Van Adugi, Mapuna MZ, Iqbal Hussein Sahi Kuntraga Mattoy, Apokpa Alauddin, Kwata, Tera, Kongsang Bidagini, Mahano Fondoro Pada Sana Singh Adu Maruti, van number MN01S9348 ki driver MD, Gayazudin, Lilong Kali Kongdigi, Mia Asigalwenana, Myanmar Digi Thorak Pani Haiba, Kangmangam Ki, Makoi Digi Fagat Liba, Sana Asilupa Kror Ama, Lak Humdragani Toy, Lising, Humputaromi Oigani, Fagalava Sana Amasumi Singh, Custom Preventive Force Mariata, Ain Ueba Tabak Local Naba Sinakre, District Police Tenopolna, Ain Yadaba Tabak Singh Tinganaba Local Iba, Kongtangda, Handaki Asisana Mai Pakpa Amani, Makata na drug, arms smuggling, Amadi, Mayai Kaba Sinsaki Mataktasu, Akan Matabak Local Chigani Haiki. Packet ani je thoku matamda lok thoku matamda koi gold biscuit chi 40 phangi 40 phangba koi masigi beluna ngasigi oiba koi newspaper da yorokpa adugi kanu dugi belu da phola kanda ngasigi oiba belu si around 1 crore 72 lakhs 63,096 rupees swaina oi aduga haiba koi gi ben ani si masisu koi phaba ngamjare aduga Sida Natana koi sana jisu phare aduga silaiba koi mobile sing koi digi seizure tawi aduga koina masi koina Tenopol district police ki oina koina ain hek June 22 dagi join tawjabadagi sana phaba se masin ahan mani aduga masi Manipur police ki oina su asawa singi marakta estimate amane na sana gi oina dine duaina khanjai BJP Mahila Morsa Manipur Pradesh Nasu Humdragani Pansubani Pilal Ningsing Tharam Nitai Pasutek Leba Party Office the Pangtoki Tharam Aduda Women Development Corporation Gi Chairperson S Saitabhama BJP Manipur Pradesh ke General Secretary A Sarat Kumar Mahila Morsa Manipur Pradesh ki President Sumati Bala Ningthojam Saruk Yaki BJP Manipur Pradesh ke Treasurer Blackina BJP Nyalu Singba Government Asina Singtam Gi Oina Sangsiliba Khongthang Asida Manipuri Nupi Singi Asobo Thaudang Lei Haike Sumati Bala Ningthojam na Matam Adugi Ima Singalo Kiba Thauna Mari Pak Ningba Masung
Hauzik ki nupi sing na khradang orabasu tamjanabagi pandamda ningsing tharam masi pangthokpani haikhi. Thongna pharabi ima ibel kaya singna maikhoina Manipur gi issue kaya de chang thongna thodang lauhiba adugi pandam adu ngasi haurakliba naharol aikhoi nupi singna tungda lakadoriba masung hojik oiriba phibam asigi nupi kaya asina aikhoibu ima sing aduna tawbirem belusing biramiba thawong sing adu aikhoi su makhata na tamjana bagi damakta makhata na lakadoriba future generation asina su makhata na dugumba makhoibu role model na semjaraga aikhoina madugi thabak sing adu pangthokpa ngamnabagi damakta sigumba function asi pangthoksaban. State level Nupila Lamzen organizing committee na stinna kuntaruk suba state level ningsing lamzel pangthokre thoramadu speaker Y Khyamsan su saruk yakhi Nupilal complex teki singzamai supermarket fawa sian khiba lamzel adu kanglup ahum tona pangthokhi singzamai da Nupilal ningsing tharam pangthokhi. Kwaramban ima kaithil nasu humdragani pan subani pilal ning singlamzel ama kanglagi nongsup thamba hozang mamangdagi kanglup ahum thona Imphal Municipal Corporation gi mayor L Lokeston lamthakre sahi yangkai dagi humpu fawbugida L Ibm sana ahanba anis subada P sanamasa amasung ahum subada P haitona takre sahi nifu dagi yangkai fawbugida M Kirona ahanba S Santina anis suba amasung Y Indira na ahum subata takre sahi nifu makhagida N Pratibana ahanba N Malana anis suba amasung K Bebika na ahum subata takre. Tungda ima kaithel number 1 da pangthokpan Nupilal ningsing tharamda Mahul Minister T.I. Syam Kumar Imphal Municipal Council gi Mayor L Lokesor Deputy Mayor Sujata Famai Bazar Committee IMC gi Chairman L Tombi Susaruk yakhi kanglup ahum thona pangthokhiba lamzel da makuk mathang taraba singda manamathum singyan thokhi tharam aduda saruk yakhiba ningthauza lansana thauna phabi ima sing hauzik kari phibam da leidi haibasida resource person oina wa ngangkhi Minister T.S. Syam Kumar na Manipur gi nupi signal lamdam asigi nat ngaktuna thamliba asi atopa furuki mamangda sauthok saningai ni matam adugi ima ibel singi thauna dingzel adu kaufam thokti haikhi thambiramba I amadi maromda mepsaba amadi ninga tangda mikha pomba yade akhoi dam isa ge lenga isa ngaksa ga damani mikha pomba yade bakhanda ngasi pod chap chaba adugi I do leidun ngasi ti maitai ima sing na maitai isi sing na ngasi koi palan taunare masima yam thaganingai ne amadi ngasi de koi laminare ba jati me amase chingtam amadi musman tongan tongan jati kana semina bale pa amani aduna Manipur is ing tamna amadi ima sing achawa daita yam chawe ima sing ngasi de lorobar hiram khudi makta masa koina inna lakpani aduna yosi matung nasu ingini aduna alaman sing na thambira thaksi kasi na culture se mukhe yokasi aduna ai thamjari aduna ngasi ima sing ge yam na khoi ge single ma ba thoram masida aina apin tawrengi madode maitai ima sing charam da ba kwa chada se Manipur da pak sana charakpa maitai no pising na ana masi made tokpio aduna no pilang gi thoram masida ai apil tawjari maitai no pigi amadi maitai ima sing saktam je koi nganam hona bada laiba kaithen mayam sing ase ima sing na kaithen pami ima sing na yam kan hona bi adu yam luna na thamna ba koi amuko je hena mateng pangbiu haiduna ai mayam gi asigi no pilang gi thongda ima iben sing da ai apil tawjari Elangbom lekai apunba nupi maira marup nasu humdragani pan suba Nupilal ningsing nami tharam pangthokre tharam gi sarukama oina pisumdegi elangbom lekai faba khongsat amasu satki Oripok nupi apunba lup nasu sindna ani suba unal Nupilal ningsing lamzel kanglagi nongsup thamageti lup asigi convener o Rosita na lamthaki naram tong ipa thokok talam thungpam oina pangthokhiba tharam aduda Mr. India and Maipa KS Ice Ibo Pisak L Megaverna United Club Ward Number Marigi Convener KS Ice Tarun Kumar Coast Oramba Dr. Z Saitabama Saruk Yaki Convener O Rositana Laiwe Kraba Ima Sing Aloramba Tauna Lingzel Adubu Ningsing Boina Lamjel Asipang Topani Tungda Lamjel Damako Matang Taraba Singda Manamatum Sing Yantoki
Nupilal Ningsing Tharamka Mari Lenana Relief Center for the Welfare of Differently Able Person Manipur UNESCO Club Manipur Pun Sindana LLY Club Tera Lukram Director Nomagi Oba Lemalaya Magi Kiamama Pangtokre Haudopagi Tharamda veteran journalist Lehauthabam Sarat Sandra Janamski Assistant Professor Dr. Anthony Dr. T.I. Sandramani Amasung LLY Club Ki President Soibam Ranarbi Susaruk Yake Imphal West Police Commando na tha sigi mapange ayuki pung talarom tabada pangai bazar gi akoibada thibu humgi thabak satabada KYKL gi active member mafare police ki PRO ge serol amana fagal abame asigi maming Saikhom Surjit Mitei sahi kunngani thoi apok pa ibohanbi Waiton awang lekai digini hairi hausi paugi marak thanna aten break ama Forcible launch injection molded school shoes in Northeast India by Romi Industries. Get a combo pack offered at rupees 300 per 2 pairs in black and white. Let your children smile. Encourage Manipuri Industries. Visit Romi showroom at Kuyatong, Singzamay and Kwaketel. Excel Furniture Changangai Uchekonda Legana flat 30% discount featuring L-shaped sofa amasung 311 sofa na chingba so 45,000 amasung 36,000 rupees ta pizari. Masiga loina na customized over design amasung preparing ki kudong chaba su pizari. Limited stock ni links in biraksi Excel Furniture Changangai Uchekon ako pumarogi damak makagi number sing asida contact to biro. Class 9 10 tamiba ati metric thaga to coaching revision to coaching center si now kala idra phagde live coaching center research home thari bani na norway lahu hota position holder mayam ko thokra ba thinga ba side ko atal ka le so thor ba chhatra sing gi damak di live coaching center le Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang Soktarakpa, Tumba Jaba Yaraktaba, Kong Hamba Nungarataba Simbu, Panbangamba Matangairabo Upaidi, Jolip Syrup, Amasung Capsule, Diabetes Singidamakta, Jolip Capsule Chabiu. Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4-wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, Deposit Tobanumita, Apamba Gari Supangigani, Pambiba Mio Singnabiu, Imphal Finance, Head Office, Moirangkom, Loklaubung, Branch Offices, Pauna International Market, Amasung, Bisnupur Bazar, Bisnupur. Manipur Miam gi nungairaba pau Sky Hospital da world class international cardiology ki khudong chaba lejare operation tokdina device na heart ki ahoba memba Sky Hospital sai ani gi mamang dagi mai pang na pakthokna lakni RBS ki amsung Sky Hospital ki kusam naraga lakiba December ki tang 13 ta angang singbu device na heart ki ahoba memba ki operation pakthok sagani OTM sung hospital charge free oigani akupa maru gi damak Sky Hospital gi reception ga tanabiu break tungja makhataba pau pizari Sarga Musical Band and Performing Musical Institute na Mimanadrabu Singidamaka Thokpa Haina Mingtuanba non-professional gi Ningtam Isega Mari Lenena Disabled Singer Piba Tembangi Ani Subatangkak Wena Singarel Tespur So Mungde Leba Special School for Disabled Children Amadi Tagil Kongman de Leba Welfare Association for the Blind Gi Home Gi Angang Singda Kambal Amadi Asatak Sing Mateng Pangkrei Sargam ki President L. Dananzoina, Lusinguna Temba Magi Polam Singa du Kusina Kibani, Sargam na Singtaningai, Oina, Mimanadrable Singbuminungsi, Paubi Bagi Damak Welfare Association for the Blind Gay Secretary, K. Ice Premzina Tagatafungdoki, Sargam ki President L. Dananzoina, Home the Lady Sing, Kanagumba Singa, Isai Sakpamadi, Masagi album Putok Ningba Yarabadi, Sargam gi Maikaidagi, Angamamating Pangani Haiki. ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯕ ꯏꯁꯩ ꯁꯛꯄꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯁꯔꯒꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯆꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ
Tamelong District Hospital da Advent Christmas ki thoram pangthokre thoram adu da DC Tamelong Armstrong Pame CMO Dr. Sambao Gonmai District Hospital ki Medical Superintendent Dr. Z Kamai amasung Orange Queen contest saruk yagadori ba singsu saruk yakhi Hospital da laying riba anaba singda contestant singna atum ahau sing yantoki panbayai handaki taramai suba State level Orange Festival gi Orange Queen contest nong sing epibam namaram oiduna aroiba nimita pangthokadaba adu hayeng pangthonaba sem sari masigi damak contest asida saruk yariba Delhi Nagaland Meghalaya amasung Manipur gi atai district singdagi contestant sing Tamelong da leire District Health Society Thawal gi NCD sale na National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke matang da numit mangani gi asal singa training program ama Primary Health Center Wangjing da hodokre tharam adu da CMO Thawal Dr. K.S. Manglem, Deputy Director PS Dr. Y. Prem Chandra, NCD Manipur State Program Coordinator W. Sairang Mususaruk Yaki, Tharam Aduda, Asal Singi, Manipuri da Handok Lava Training Module Amasu Fonki. Manipur da housing mai ki phibam phagalakchuna prepaid meter na singba panduna mai sang nai na phangalabasu khungangi manung hanjin ba mafam dadi mai sang nai da baga loinana transformer ki fuse power semjin da ba mafam kya yauri kumbi kendra ki manung sanba pombi kok singya laikai da khinma transformer ki fuse ningthin na palam da badagi ngarang mai hoduna sakre mafam asida sa san sing sang lu batho abadi asi ana yauraka da maramna mari leinabu authority na miyang sangbiyo haire Pradhanmantri Ujjwala Yojana ki makha da Imoinu Gas Agency Jiribam na khangalaba beneficiary sama yankai da gas yanthokre ngarang agency asigi office ta pangthokhiba thoram adu da district supply officer A Somarendo Imoinu Gas Agency ki manager K Gorbodon Mitei Jiri Public School ki principal S Khogendro Saruk yakhi Hill House tax thiba lebhanba amasung Jiribam gi chingi khulsingi revenue survey taunabagi order handu haiduna Jiribam gi Zakura Dorda Miyam gi khongjang sangsinkhre Mar Inpui Jiribam Kuki Inpi Jiri Tamelong Mar National Union Block 6 Mar Student Union Jiribam headquarter KSO Jiri Tamelong amadi Thadok Student Association Jiri Tamelong na sangsin khiba khongjang aduna revenue survey yaba ngamloi simi singa hak ngakna satlu haina dabi tawki Jiribam Tamelong Bangai Range ki Pastor Benjamin Sakona lising mosampun kungamari dagi Hill House tax piduna leirakpuni ngasi phaba belia singna lam singyan tholaga umangi pothok singi matena kunja sing hinglakpuni government na Hill House tax thibada thinglakpa revenue order survey tawnaba tholakpa yanida Fongdok tuna khongjang asi sangsin bani Hill House tax asi thingba tarabati lamgi khadana lanai lamapu singna laikigada ba maramna singmi sing hingba ngamloi da bagi phibam amada lakani government ki khongthang asi handok trabadi khunjang sing akan ma khongjang sangsin gani haire taradi independent land holding oina lakpa taradi akogi mi sing se survive to banga moi hebasi akoina pakhat bani aduna mari leinana ngarang akoi honorable revenue minister dasu akoina memorandum ama Pisin jare manasu sigi matter sida ayaba tobu yaba yengani hena aduga info room da discussion gi damaksu akoi su invite tawe we object we object Tauksem Area Student Organization na Tauksem Subdivision gi Civil Society Organization singa kusam naduna Tauksem gi SDO office thingendana khongjang sangsin kre Tamelong District Headquarter da Mathau Toriba Subdivisional Office Medical Department amasung atai office sing Tauksem Subdivision manungda Mathau tahunna demand tori Tauksem Area Student Organization ge President and Daimena Hiramasiga Mari Lenena State Government da memorandum pisinduna matam thakre adubangasi fawa miyam ye khonjel tabi balaitri Mahairu loop asina thakiba matam December 3 loikiba maramna office thimai khongjang asi sangsin bani makhatana democratic oba khongjang sangsin gani hairi Jiribam ge dibom khunau gi khunja singa dibom khunau dagi kadam tala taba lambi samjin bidabagi mayokta gari asoba satpada achingma thamkre khunja singna phongjorakpada lambi matek asi samjin binaba mari leinaba authority da khangan ba laikre adubung asi phaba miyang sangbiraktabadagi saka mari panma gari thingbagi khongjang asi sangsen bane lambi asi samjin riba phaba khongjang asi handokloi adumapu ana layeng mai isingna singbadi khongjang asi dagi komthokani haire hauji loisilakpada maru eba pau amuka hanam Mapalam yaw na nupilal ning sing pak sana pang chokre
Center na awang nongpok lomda thamlak diba mi yengi maru eba yenglaga Manipur gi tongi tangdu leitaba amagi firep lahobu matam oire haina Chief Minister na phongdokrai. Amasung lupa crore ama henbegi sana Tenopol police na phare. Haji fawagi di ISTV na pizza ba pau matang asida loizare miyang tabi deba mayam puna mapuso amuka nak kurum jari.